ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯦꯛꯅꯕ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 18 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩꯗꯣ ꯃꯌꯥ ꯍꯩꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯨꯅ ꯈꯪꯂꯕ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯈꯨꯜ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯂꯝꯕꯤ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯆꯪꯂꯝꯗꯥꯏꯗ ꯆꯥꯎꯔꯕ ꯁꯅꯊꯣꯡ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯟꯊꯣꯡ ꯁꯅꯊꯣꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯃꯥꯟꯕ ꯃꯤꯇꯝ ꯑꯆꯧꯕ ꯑꯃꯁꯨ ꯍꯛꯇꯨꯅ ꯌꯦꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯅꯨꯡꯁꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯉꯥꯛꯇꯃꯛ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯖꯥꯅ ꯐꯥꯎꯕ ꯆꯪꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯊꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯂꯨꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃꯒꯤ ꯂꯥꯏꯔꯤꯛꯁꯨ ꯃꯉꯣꯟꯗ ꯑꯩꯅ ꯄꯤꯕꯤꯈ꯭ꯔꯕꯅꯤ꯫ ꯃꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤꯃꯨꯛ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ? ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯖꯥ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯝ ꯈꯪꯂꯛꯂꯦꯗ꯫ ꯈꯟꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯈꯣꯃꯩꯗꯣ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯁꯅꯊꯣꯡ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯁꯣꯏ, ꯅꯪꯗꯤ ꯀꯅꯥꯅꯣ ꯍꯩ? ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯍꯣꯏ, ꯑꯩ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤ ꯅꯠꯆꯗꯦ꯫ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯌꯦꯡꯕꯗꯨꯛ ꯂꯥꯛꯆꯔꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯀꯣꯏꯕ ꯂꯥꯛꯆꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯤ ꯆꯪꯍꯟꯗꯦ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯛꯄ ꯃꯇꯝꯗ ꯄꯣꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯟꯅ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯎꯇꯣꯡꯒꯨꯝꯕ ꯌꯥꯎꯔꯝꯂꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈꯤꯕ ꯇꯥꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ ꯎꯇꯣꯡꯗꯤ ꯑꯩ ꯁꯨꯡꯌꯥꯎ ꯌꯥꯎꯖꯔꯛꯇꯦ꯫ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯑꯩꯗꯤ ꯎꯇꯣꯡ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯗꯦ꯫ ꯎꯒꯤ ꯃꯇꯣꯡꯗꯨꯕꯨꯔꯣ ꯎꯇꯣꯡ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯟꯊꯣꯡ ꯑꯗꯨꯕꯨ ꯁꯅꯊꯣꯡ ꯑꯗꯨꯕꯨ ꯉꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯁꯤ ꯎꯇꯣꯡ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯦꯅꯦ ꯃꯁꯤ꯫ ꯃꯍꯥꯛꯅ ꯄꯣꯔꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯔꯤ ꯌꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯍꯣꯏ ꯌꯦꯡꯁꯤ, ꯑꯗꯨꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯈꯣꯃꯩ ꯑꯗꯨꯗ ꯅꯪꯅ ꯄꯣꯔꯛꯄ ꯈꯥꯎꯁꯤ ꯀꯩ ꯌꯥꯎꯒꯦ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩ ꯈꯔ, ꯀꯕꯣꯛ ꯈꯔ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔ ꯌꯥꯎꯔꯤꯕꯗꯨ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯌꯥꯎꯕ ꯎꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯍꯩ ꯂꯩ ꯃꯌꯥꯝ ꯄꯨꯔꯛꯂꯤꯕꯁꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯅꯕꯅꯣ? ꯊꯣꯡ ꯉꯥꯛꯄꯁꯤꯡ, ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯄꯥꯡꯒꯜ ꯀꯟꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯂꯥꯏ ꯑꯃ ꯂꯩꯌꯦꯅ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯗ ꯈꯨꯔꯨꯝꯖꯔꯕꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯏ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯉꯦꯗꯅ ꯍꯥꯏꯕꯗꯨꯗ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯍꯩ ꯂꯩꯁꯤꯡ ꯑꯁꯤ ꯂꯥꯡꯖꯔꯛꯂꯤꯕꯅꯤ꯫ ꯐꯩ, ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ꯫ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯧꯔꯤꯕ ꯂꯥꯏ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯖꯕꯁꯤ ꯃꯤ ꯑꯗꯣ ꯑꯋꯥ ꯑꯅꯥ ꯀꯣꯛꯂꯤꯕꯅꯤ꯫ ꯐꯔꯦ, ꯆꯪꯉꯣ꯫ ꯄꯪꯀꯨꯏ ꯀꯨꯏꯔꯛꯄ ꯌꯥꯔꯣꯏ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯊꯣꯔꯛꯀꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯎꯔꯕꯔꯥ? ꯁ꯭ꯋꯥꯏꯗ ꯅꯨꯡ ꯄꯔꯦꯡ ꯑꯣꯜꯂꯒ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯅꯧ ꯈꯨꯗꯤꯡꯃꯛ ꯅꯨꯡ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯅꯪꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯪꯉꯛꯎ, ꯊꯣꯛꯂꯛꯎ, ꯆꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯥꯎ ꯑꯗꯣ ꯃꯔꯦꯡꯕꯥꯟꯗ ꯌꯥꯟꯁꯤꯜꯂꯒ ꯄꯔꯞ ꯆꯪꯉꯛꯏ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗꯒꯤ ꯌꯦꯡꯈꯤꯕ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯣ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯗꯕ, ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯣꯠ ꯑꯀꯥꯏꯅ ꯄꯤꯛ ꯊꯟꯅ ꯄꯩꯗꯨꯅ ꯊꯝꯕ ꯈꯨꯡꯒꯪ ꯑꯃꯒꯨꯝꯅ ꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒꯤꯗꯤ, ꯍꯥꯏꯕꯗꯤ ꯁꯅꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯎꯔꯔꯤ꯫ ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯏꯪ ꯆꯤꯛꯄ ꯈꯨꯡꯒꯪ ꯑꯃꯅꯤ꯫ ꯐꯖꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯁꯥꯠꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯆꯪꯉꯛꯈꯤꯕ ꯁꯅꯊꯣꯡ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯅꯊꯣꯡꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯁꯅꯊꯣꯡꯒꯤ ꯃꯍꯨꯠꯇ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗꯤ ꯆꯥꯎꯔꯕ ꯆꯤꯡ ꯀꯌꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯈ꯭ꯔꯦ꯫
ꯑꯗꯨꯕꯨ ꯈꯣꯃꯩꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯆꯪꯈꯤ ꯁꯣꯝꯗꯅ ꯈꯣꯃꯩꯕꯨ ꯊꯥꯔꯛꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯌꯧꯈ꯭ꯔꯦꯁꯦ ꯀꯔꯤ ꯀꯔꯝꯕꯨ ꯊꯣꯛꯂꯒꯕ ꯃꯐꯝ ꯑꯗꯨꯗ ꯎꯇꯣꯡ ꯄꯨꯁꯤꯟꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯪꯂꯤꯕ ꯑꯁꯤꯅꯗꯤ ꯎꯇꯣꯡꯗꯨ ꯊꯅꯝꯂꯕ ꯖꯥꯠꯂꯥ ꯀꯔꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯑꯣꯟꯊꯣꯛꯅꯁꯨ ꯆꯤꯡꯅꯈ꯭ꯔꯦꯗ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯊꯣꯛꯂꯛꯀꯗꯕꯅꯤ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯅꯨꯡ ꯑꯣꯟꯈ꯭ꯔꯒꯅꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯊꯣꯡ ꯉꯥꯛꯂꯤꯕ ꯗꯨꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯤꯗꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯣꯃꯩꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯨꯔꯇꯤ ꯃꯤꯇꯝ ꯑꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯪꯂꯤ ꯃꯇꯝ ꯑꯗꯨ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯉꯧꯔꯣꯛ ꯉꯧꯅ ꯃꯁꯛ ꯃꯇꯧ ꯂꯣꯏꯅꯃꯛ ꯐꯖꯩ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯁꯨ ꯋꯥꯡ ꯆꯥꯎꯏ ꯃꯁꯥ ꯃꯎ ꯃꯇ꯭ꯔꯪ ꯃꯇ꯭ꯔꯪ ꯀꯥꯗꯨꯅ ꯍꯦꯛ ꯐꯨꯅꯕ ꯆꯩꯅꯕꯗ ꯃꯈꯣꯏꯗꯅ ꯉꯝꯒꯗꯕ ꯃꯥꯟꯕ ꯁꯕꯥꯟ ꯉꯥꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯐꯝ ꯑꯁꯤꯗꯤ ꯂꯩꯔꯩꯕꯥꯛꯅꯤꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯒꯣꯜ ꯑꯃ ꯊꯧꯈꯤ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯑꯁꯦ ꯃꯀꯣꯛ 2 ꯄꯥꯟꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯃꯩꯁꯨ 3 ꯄꯥꯟꯗꯨꯅ ꯖꯨꯝ ꯖꯨꯝ ꯊꯥꯗꯕꯁꯨ ꯌꯥꯎꯔꯤ ꯇꯧꯔꯤꯕꯁꯤ ꯎꯕꯗ ꯈꯣꯃꯩ ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯂꯩꯔꯩꯕꯥꯛꯇ ꯂꯩꯔꯕ ꯖꯥꯠꯂꯥ ꯃꯥꯅꯤ ꯆꯨꯝꯃꯤ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯂꯩꯔꯩꯕꯥꯛꯅꯤ ꯑꯩ ꯁꯤꯔ ꯃꯥꯜꯂꯦꯗ ꯑꯩ ꯁꯤꯔꯦꯗ ꯈꯣꯃꯩ ꯆꯔꯥꯡꯅꯔꯛꯏ ꯋꯥꯈꯜ ꯅꯠꯇꯕ ꯄꯥꯈꯟꯗ ꯈꯟꯖꯤꯜꯂꯛꯏ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯣ ꯌꯥꯝꯅꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯁꯣꯏ ꯅꯪꯁꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯛꯄ ꯃꯥꯜꯂꯤ ꯀꯔꯤꯅꯣ ꯅꯪꯅ ꯊꯤꯔꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯑꯩꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯄꯤꯅ ꯍꯩꯕ ꯃꯤꯇꯝ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯇꯧꯖꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯥꯏ ꯑꯗꯨ ꯑꯩ ꯃꯁꯛ ꯈꯪꯏ ꯂꯥꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯒꯦ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯕ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛꯇ ꯍꯪꯂꯕ ꯃꯇꯨꯡꯗ ꯈꯣꯏꯔꯨꯝꯖꯕ ꯌꯥꯒꯅꯤ ꯃꯈꯣꯏꯗꯒꯤ ꯑꯌꯥꯕ ꯐꯪꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯆꯠꯂꯒ ꯑꯌꯥꯕ ꯂꯧꯔꯨꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯃꯍꯩ ꯐꯪꯒꯅꯤ ꯆꯠꯂꯨ ꯁꯣꯝꯗꯒꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯑꯋꯥꯡ ꯄꯥꯡꯅ ꯍꯥꯏꯒꯠꯈ꯭ꯔꯣ ꯑꯗꯨꯗꯨꯒ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯆꯠꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗ ꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯁꯪꯂꯦꯟ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗ ꯅꯍꯥꯛꯅ ꯆꯪꯂꯒ ꯅꯪꯅ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯅꯍꯥꯛꯅ ꯈꯣꯏꯔꯝꯕ ꯂꯥꯛꯂꯤꯕ ꯃꯤꯇꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯈꯣꯃꯩꯁꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯠꯁꯤꯟꯅꯈ꯭ꯔꯤ ꯅꯤꯄꯥ ꯑꯗꯨꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯈꯣꯃꯩꯅ ꯖꯒꯥ ꯑꯃꯗ ꯁꯠ ꯂꯩꯁꯜꯂꯤ ꯑꯗꯨꯒ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯉꯒ ꯃꯍꯥꯛ ꯃꯐꯤ ꯍꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯁꯦꯠꯂꯛꯄ ꯐꯤꯖꯣꯜ ꯑꯗꯨ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯐꯤꯖꯣꯜ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯂꯥꯏꯁꯪ ꯃꯨꯔꯇꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯣꯃꯩꯅ ꯈꯪꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯪꯂꯕꯗ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯤꯇꯝ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯍꯨꯕ ꯃꯤꯇꯝꯅꯤ ꯊꯣꯏꯅꯁꯨ ꯆꯥꯎꯗꯦ ꯃꯗꯣ ꯄꯤꯁꯛ ꯄꯤꯛꯏ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯁꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯥꯏ ꯈꯣꯏꯔꯝꯂꯤ ꯑꯁꯨꯝꯅ ꯈꯣꯃꯩꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯑꯗꯣ ꯃꯤꯇꯝ ꯑꯗꯨꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯈꯣꯃꯩꯅ ꯇꯧꯔꯤꯕꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯣꯏꯅ ꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯗꯨ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯆꯠꯅꯈ꯭ꯔꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯈꯣꯃꯩꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯆꯝꯄ꯭ꯔꯥ ꯍꯪꯒꯄꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯅ ꯎꯇꯣꯡ ꯑꯃ ꯁꯠꯇꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯎꯇꯣꯡꯁꯦ ꯈꯣꯃꯩꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯄꯤꯛꯁꯤꯜꯍꯟꯗꯨꯅ ꯆꯝꯄ꯭ꯔꯥ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯂꯒ ꯊꯝꯈ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯣꯃꯩꯅ ꯆꯝꯄ꯭ꯔꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯆꯝꯄ꯭ꯔꯥ ꯑꯗꯣ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯆꯝꯄ꯭ꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯆꯩꯇꯦꯛ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯏꯁꯜꯂꯤ ꯑꯗꯨꯗꯨꯒ
ꯈꯣꯃꯩꯅ ꯂꯥꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂ ꯃꯇꯨꯡꯗ ꯇꯁꯦꯡꯅ ꯎꯇꯣꯡ ꯑꯗꯨ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯎꯇꯣꯡ ꯑꯗꯨ ꯑꯣꯟꯊꯣꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯧꯖꯤꯛ ꯃꯈꯨꯠ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯗ ꯄꯥꯏꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯈꯣꯃꯩꯅ ꯂꯥꯏ ꯑꯗꯨꯗ ꯍꯦꯛ ꯄꯥꯏꯍꯜꯂꯨꯕꯒ ꯂꯥꯏ ꯑꯗꯣ ꯃꯆꯤ ꯂꯦꯡꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯈꯣꯃꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯆꯣꯡꯊꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯟꯅ ꯈꯨꯗꯨ ꯀꯨꯟꯗꯨꯅ ꯈꯣꯏꯔꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯃꯐꯝ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯊꯪ ꯊꯣꯝꯖꯤꯜꯂꯛꯂꯤ꯫ ꯑꯗꯨ ꯅꯠꯇꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯋꯥꯝꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯇꯥꯅꯅꯕ "ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯕ ꯇꯥꯔꯦ, ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯕ ꯇꯥꯔꯦ, ꯃꯩꯈꯨꯅ ꯃꯝꯁꯤꯜꯂꯛꯂꯤꯕꯁꯤ ꯅꯈꯣꯏ ꯎꯗꯕ꯭ꯔꯥ? ꯃꯁꯤ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ"꯫ ꯈꯣꯃꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ "ꯑꯩꯈꯣꯏꯁꯨ ꯈꯪꯏ, ꯈꯨꯟꯁꯦ ꯑꯋꯥꯕ ꯑꯃ ꯁꯣꯏꯗꯅ ꯇꯥꯛꯂꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯍꯥꯞꯆꯤꯟꯈꯤꯕ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯀꯔꯤ ꯄꯣꯠꯄꯨ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯩꯗꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯩꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯎꯇꯣꯡ ꯑꯗꯣ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯎꯇꯣꯡ ꯑꯗꯨꯗꯤ ꯃꯨꯔꯇꯤ ꯑꯁꯤꯅ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅꯔꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯈꯣꯃꯩ ꯈꯣꯡꯗꯩ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯁꯅꯥꯊꯣꯡ ꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯣ? ꯌꯦꯡꯉꯨꯅꯦ ꯇꯨ, ꯉꯁꯥꯏ ꯆꯪꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯇꯥꯟꯅꯔꯒ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯤ ꯎꯔꯕ꯭ꯔꯥ? ꯊꯣꯡ ꯑꯁꯦ ꯁꯨꯡꯍꯥꯡ ꯍꯥꯡꯕ ꯌꯥꯗꯦ, ꯂꯣꯟꯁꯤꯜꯂꯨ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅꯁꯨ ꯐꯥꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯡꯉꯥꯛꯄ ꯑꯃꯅ "ꯑꯦꯔꯥ, ꯃꯥꯗꯤ ꯉꯁꯥꯏꯅ ꯂꯝꯕꯤ ꯉꯥꯎꯔꯝꯃꯗꯧ ꯄꯣꯠꯅꯤꯗ꯫ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯤ ꯃꯥꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯤꯅꯤꯗꯅ ꯑꯗꯨꯛ ꯆꯦꯜꯂꯛꯄꯒꯤ ꯋꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯄꯥꯠ ꯀꯣꯝ ꯑꯗꯨꯝ ꯎꯔꯝꯂꯒꯗꯧ ꯄꯣꯠꯅꯤ꯫ ꯄꯥꯠ ꯃꯌꯥꯏꯗ ꯆꯦꯟꯊꯔꯒ ꯃꯥꯅ ꯀꯃꯥꯏꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ "ꯍꯣꯏꯅꯦ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯄꯥꯠ ꯀꯣꯝ ꯑꯣꯏꯅ ꯎꯔꯗꯧꯅꯤ꯫ ꯄꯥꯠꯇ ꯆꯦꯟꯊꯔꯒ ꯍꯤꯡꯒꯣꯏ ꯍꯥꯏꯕꯁꯤ ꯈꯟꯗꯅ ꯃꯃꯥꯏ ꯂꯩꯔꯒ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯒꯗꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯣꯃꯩꯗꯤ ꯃꯈꯣꯏ ꯇꯝꯅ ꯑꯁꯨꯝ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ "ꯍꯩꯁ, ꯑꯁꯤꯗꯤ ꯑꯇꯩ ꯃꯤꯑꯣꯏꯕꯒ ꯃꯥꯟꯅꯗꯦ, ꯑꯩꯈꯣꯏ ꯇꯝꯅ ꯁꯨꯝ ꯆꯦꯟꯁꯤꯜꯂꯛꯂꯦ, ꯃꯥꯒꯤꯁꯤ ꯑꯩꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ, ꯁꯅꯥꯊꯣꯡꯁꯦ ꯂꯥꯜꯂꯒ ꯆꯦꯟꯈꯤꯗꯧꯔꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ "ꯑꯣꯏ ꯊꯣꯡꯉꯥꯛꯄꯁꯤꯡ, ꯆꯦꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯥꯖꯤꯜꯂꯨ"꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯥꯎꯔꯛꯄꯗ ꯁꯅꯥꯊꯣꯡ ꯉꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯈꯣꯃꯩꯕꯨ ꯐꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯎꯔꯕ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯕꯗꯨꯗ ꯈꯣꯃꯩꯅ ꯀꯗꯣꯝꯗ ꯆꯦꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯍꯩꯔꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯛꯄꯗꯒꯤ ꯈꯣꯃꯩꯅ ꯆꯦꯟꯒꯗꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯀꯌꯥ ꯂꯩꯃꯥꯏꯗꯒꯤ ꯕꯨꯔꯨꯡ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯇꯤꯡꯈꯪ ꯄꯥꯟꯕ ꯃꯁꯥ ꯀꯌꯥ ꯐꯟꯇꯣꯔꯛꯇꯨꯅ ꯃꯥꯏꯀꯩ 10 ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯣꯏꯁꯤꯟꯈꯤꯕꯗꯨꯗ ꯈꯣꯃꯩ ꯆꯦꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯈꯣꯃꯩꯅ "ꯐꯩ, ꯈꯪꯒꯅꯤ, ꯃꯈꯣꯏꯗꯅ ꯃꯌꯥ ꯍꯩꯕ, ꯑꯩꯁꯨ ꯃꯌꯥ ꯇꯧꯔꯒꯦ, ꯃꯤꯇ꯭ꯔꯪ ꯇꯧꯔꯒꯦ ꯈꯪꯒꯅꯤ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯨꯕꯥꯛꯅ ꯅꯝꯃꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯦ ꯏꯄꯥꯛ ꯑꯣꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯄꯥꯛ ꯑꯣꯟꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯄꯥꯛ ꯑꯣꯟꯈꯤꯕꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯏꯄꯥꯛ ꯑꯗꯨꯗ ꯆꯣꯡꯊꯔꯕꯗꯤ ꯁꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯈꯣꯃꯩꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯛꯂꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯤꯡꯅ ꯅꯤꯛ ꯂꯥꯎꯅ ꯆꯣꯡꯗꯨꯅ ꯑꯀꯟꯕ ꯏꯔꯥꯛꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯟꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ "ꯃꯌꯥꯝ ꯍꯟꯗꯣꯛꯄꯤꯌꯨ, ꯃꯌꯥꯝ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯨ, ꯑꯩꯈꯣꯏ ꯇꯧꯒꯦ, ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯥꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯒꯗꯕ ꯅꯠꯇꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗꯤ ꯏꯄꯥꯛ ꯑꯗꯨꯗ ꯑꯗꯨꯝ ꯅꯦꯠꯇꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏꯗꯤ ꯂꯩꯃꯥꯏꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯊꯥꯞꯄꯗ ꯍꯩꯔꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯈꯣꯃꯩꯅ "ꯑꯣ, ꯈꯪꯒꯅꯤꯗꯅ ꯅꯈꯣꯏꯅ ꯍꯩꯕꯅ ꯑꯃ, ꯑꯩꯅ ꯍꯩꯕꯅ ꯑꯃ ꯌꯦꯡꯅꯕ ꯇꯥꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯛꯈꯤꯕ ꯆꯝꯄ꯭ꯔꯥꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯆꯝꯄ꯭ꯔꯥꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯂꯪꯈꯠꯈꯤ꯫ ꯑꯗꯨꯝꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯂꯪꯈꯠꯈꯤꯕ ꯑꯗꯨꯗ ꯆꯝꯄ꯭ꯔꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯄꯣꯈꯥꯏꯈꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯗ꯫
asumna champra aduna pokhai khraga champra adutagi tarakpa mahi sing aduna amaiba sing adugi kokthakta tasalli champra gi sillaba yaknaba mahaki hai adugi asinba aduna makhoi gi mathaka tasillakpa duda makhoi do yamna kanna thupli mamit thuppa manakong amati makok thuppa kaya ama torokpadagi makhoi sing do mafam aduta tharo onduna khangli adumna torokpa aduta खोमैना मोइना असुम तौरिङै सिदा सेलहौरगे खलदुना महांगना चक्कदबा लंबी अदोमदा महांगना खुबा खुदुना लेवा मंत्र सोदुना मागी लैमाइ अदुता दंग खोंपाकना अहुमलक अमरिरक थिनबदगी मफम अदुदा लेरंबा उवा नापी सिंगनांग अमदि तिंखंग पानबा नापी सिंग आमाइबा सिंगना होनखिबा पुनमक्तो लोइनमक प्रेक टेक्तुना लैमाइ अदो सिट नानख्रि मासिदगीदी खोमै खोंलै थुना चेंथोरकलगा सनथोंग अदुगी मपादा लेपदरी matam maduta khomaina mahaki matau sagol adubu kaurage khanduna mahaki matau sagol adubu kulam toina kaurokli ngai hake matungta sagol ado mahaki manaka thungari aduga itaw kayo nang turumli basiri mayagi ipa kasida na hanga changlu ba karigino sala sila itaw asumna haiduna sagol aduna khomai bu mananganda kakal halaga paikhre sagol apai bi adu tonglaga khomaina paikhiba khunjami am punamak yengdun lehori aduga amaiba sing adusu ngaktuna yengdun lehori aduga thongak liba sing adusu ngaktuna lehori asumna tawduna khomai jingnung adugi manak yoksilak labada mataw sagolda itaw ayase hayeng sodana ai yumda hallagani puna chapminasi hayeng sungasi ga sigumna aina kobuga lakpiyu naksu hallo aisu yamna thuna ojagi manak jaukrage aduga aina haijati pa lewa mantra punamak ase itaw du tamgadoribani ai chalage taw asum naram laga khomai khonglai thuna jingnung da chensin ki matam maduta sagol adu su pham khangdana paidun chakri masege matung mahangna utong ama sinaram laba murti ado haujiki tapna sum kin tharakpana pham maduta uphul loi phulgumna mangkhri utong adudi pham maduta dumuk tadun lehori masidegi di amaiba singado khul adum ta hanjallakli aduga तादुन लेरिबा उतोंग अदुदा मखोइना मुन्ना यिंगलगा अकोइबदुदा कोइसलगा उतोंग असि फावबदी मांग्रि अदुना उतोंग असि मांग्रिबनिना उतोंग असि बु पिरंबा मियुइस अदो अइखोइना हौजिक कौब यागनि महाके थवाइ मेल अदो कौरगा महाकी उतोंग असि पामलबदी महाकी थवाइ असि पामलबदी अइखोइगी मांग्रबा मितम मूर्ति अदुपु हांजल हलकदबनि हाइबा याथंग मंगोन तौरसि महाकी उतोंग असे नत्रगना महाके थवाइ असे पामलबदी महाना मांग्रबा मितम मदुबु सोदना पोरपं गमगनि अदुना हौजि अइखोइ फमसिदा अचौप जैगा म तौदबा याररोइ असुमना आमाइबसिंग दो वा तानर मतुंगदा उतोंग दो जैगा तौगे हाइदुना मखोइना यामना कन्ना होनरिङै मतम मदुता उतोंग दो तमना असुम कंसिलक्पा पछिलक्पा तौदुना ngaihaके मतुंगदी उफुलराइफुल ओंदना अदुमक मांग्ख्रे मदु उबदा आमाइबसिंग अदुना तौरिबा थाबक असे ख्वाइदगी हाइबा आमाइबा तौबने हाइबसि मखोइना खंगलखि मतम मदुदा आमाइबसिंग अदुगी लुचिंगबोइना लेरिबा आमाइबा मकोक अदुना मसी पुनमक मफम मसिदगी नानथोक्तुना चेंख्रबा अइखोइकी इरक्ता तिनबिरंबा आमाइबा ओजा अदुना सोदिना तौबा ओइरंगनि महाकना उतोंग अदुगी मरमदा मितम अदुगी मरमदा लोइनमक खंगबनि महाक अदुना तौबिनबा लेति फरे महाकना खुल्लसिदगी पोचै अमत्ता हुरानदबिदा महाक मतमक खुल्लसे थादोक्तुना चख्रबनि महाकना खुल्लसिगिदमक्ता तौबिरंबसिंग अदुगिदमक मितमदो मंगोंदा अइखोइ मयामना कथोक्लसि हुरालनादा महाकना अदुम नीद्रबसु अइखोइदा हाइरबदि सोदना अदुमक पीगदबा लैरबदुबु अदुमना हाइरकपदा लैरिबा आमाइबसिंग अदुगी मरक्तगी आमाइबा अमना गुरु ममांग थक्तसु महाकना मितमदो पीबिरो हाइदुना खुल्लसता लाक्तुना कयारा खन्ना हाइख्रबनि अदुबु पीबिबगी महुत्ता खुल्लसिबु पामजै हाइदुना चख्रबनंगना करिगिदमक्ता खुल्लसिदा लेहौबा मानजांग पामलिबनो हाइदुना यामना थीना चैरगा महाकपु तांथोख्रिबदुदि गुरु अदुमना हाइरकपदा आमाइबा मकुप अदो तुमिना लैख्रै मतौ असुमना लैख्रबदा आमाइबसिंग अदुना फारे मितम मदु मांख्रबनिना मितम मदु नत्तबा खुल असिना चहोंग ahoंगना पानरबगिदमक्ता अतोप्पा लैरिंबी अमा ओइना लालसि हाइनरदुना मफम अदुदा कोलिबा लैरिंबी अमगी मितम सानरबगिदमक्ता आमाइबसिंग अदुना वारेप लौख्रै सोमदना खोमै महाके ओजागी मनाक्ता यौसिलक्ली मतम मरुदा ओजा अदुना यामना वाना महाकु ngaidun leiramlibani खोमै खुदक्ता मफम मदो यौसिलई
ꯈꯣꯃꯩ ꯎꯕꯗ ꯑꯣꯖꯥꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯣꯏ ꯀꯝꯗꯧꯔꯦ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ꯭ꯔꯥ ꯑꯧ ꯑꯣꯖꯥ ꯑꯩꯅ ꯃꯥꯏ ꯄꯥꯛꯅ ꯎꯇꯣꯡ ꯑꯗꯣ ꯁꯤꯟꯅꯔꯝꯂꯕꯅꯤ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯎꯇꯣꯡ ꯑꯗꯣ ꯑꯩꯅ ꯃꯤꯇꯝ ꯑꯗꯨꯗ ꯍꯦꯛ ꯄꯤꯁꯜꯂꯨꯕꯒ ꯃꯤꯇꯝ ꯑꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯀꯤꯟꯊꯔꯛꯏ ꯑꯗꯨ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯃꯨꯕ ꯂꯩꯆꯤꯟꯁꯤꯡ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯤ ꯁꯣꯏꯗꯅ ꯃꯗꯣ ꯇꯧꯔꯛꯀꯗꯕ ꯊꯕꯛ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯕ ꯂꯩꯆꯤꯟ ꯊꯥꯖꯤꯜꯂꯛꯂꯤꯕꯗꯣ ꯅꯪꯒꯤ ꯃꯤꯠꯇ ꯈꯛꯇꯪ ꯎꯕꯒꯤ ꯋꯥꯅꯤ ꯑꯇꯩꯒꯤ ꯃꯤꯠꯇꯗꯤ ꯎꯕꯖꯥꯠ ꯅꯠꯇꯦ ꯃꯗꯣ ꯃꯤꯇ꯭ꯔꯪꯅꯤ ꯃꯌꯥꯅꯤ ꯑꯗꯨ ꯉꯥꯏꯈꯣ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯔꯛꯏ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯈꯣꯃꯩꯅ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯀꯔꯤ ꯆꯝꯄ꯭ꯔꯥ ꯑꯃ ꯃꯊꯛꯇ ꯂꯪꯈꯠꯂꯒ ꯆꯝꯄ꯭ꯔꯥꯒꯤ ꯅꯣꯡ ꯆꯨꯍꯟꯕ ꯍꯣꯏ ꯑꯣꯖꯥ ꯆꯝꯄ꯭ꯔꯥ ꯍꯥꯏꯕ ꯃꯍꯤ ꯑꯁꯤ ꯑꯩꯅ ꯏꯁꯥꯗ ꯇꯩꯗꯨꯅ ꯑꯃꯗꯤ ꯀꯣꯛꯇ ꯂꯨꯖꯗꯨꯅ ꯀꯦꯔꯛ ꯍꯟꯅ ꯇꯧꯈ꯭ꯔꯕꯅꯤ ꯃꯤꯠꯇ ꯇꯥꯕ ꯀꯥꯟꯗꯗꯤ ꯃꯤꯠ ꯊꯨꯞꯄꯤ ꯑꯗꯨꯕꯨ ꯏꯁꯥꯗ ꯊꯦꯡꯕꯗꯗꯤ ꯊꯨꯞꯇꯦ ꯑꯗꯨꯒ ꯅꯪꯒꯤ ꯆꯝꯄ꯭ꯔꯥ ꯑꯁꯤꯅ ꯊꯨꯞꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯈꯣꯃꯩꯅ ꯃꯗꯣ ꯏꯆꯝ ꯆꯝꯕ ꯆꯝꯄ꯭ꯔꯥ ꯑꯃ ꯅꯠꯇꯦ ꯃꯗꯣ ꯂꯩꯋꯥ ꯇꯤꯟꯋꯥ ꯌꯥꯎꯈ꯭ꯔꯕ ꯆꯝꯄ꯭ꯔꯥ ꯑꯃꯅꯤ ꯆꯝꯄ꯭ꯔꯥ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯍꯤꯁꯤꯡ ꯑꯗꯨꯅ ꯁꯣꯛꯄꯗ ꯃꯤꯑꯣꯏꯕꯒꯤ ꯎꯟꯁꯥ ꯑꯁꯦ ꯌꯥꯝꯅ ꯊꯤꯅ ꯄꯥꯊꯕꯗ ꯅꯠꯇꯅ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯑꯗꯨꯅ ꯊꯦꯡꯉꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯣ ꯊꯨꯞꯇꯨꯅ ꯆꯦꯟꯕ ꯐꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯇꯥꯟꯅꯔꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯄꯨꯔꯤꯕꯅꯤ ꯑꯩꯅ ꯂꯩ ꯄꯨꯖꯔꯤꯕ ꯑꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯂꯩ ꯑꯁꯦ ꯑꯩꯅ ꯂꯩꯋꯥ ꯁꯣꯡꯗꯨꯅ ꯃꯊꯛꯇ ꯂꯪꯈꯠꯈꯤꯕ ꯃꯇꯝꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯂꯩ ꯑꯁꯦ ꯃꯌꯥꯝ ꯆꯥꯏꯊꯣꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯂꯩꯁꯤꯡ ꯑꯁꯤꯒꯤ ꯂꯩꯅꯝꯅ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯉꯥꯎꯈꯤꯗꯨꯅ ꯉꯥꯎꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯆꯦꯜꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨꯗꯤ ꯀꯅꯥꯗꯒꯤ ꯇꯝꯍꯧꯏ ꯑꯣꯖꯥ ꯑꯩ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕꯗꯒꯤ ꯇꯝꯖꯔꯛꯄꯅꯤ ꯎꯔꯤꯖꯥꯝꯕ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯥꯏꯕ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯕ ꯆꯥꯡꯌꯦꯡ ꯈꯔꯗ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯇꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯐꯔꯦ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯑꯍꯤꯡꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯤꯇꯝ ꯑꯗꯨ ꯂꯥꯛꯂꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒꯅꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯈꯥ ꯄꯣꯜꯂꯔꯒꯗꯕꯅꯤ ꯑꯩꯅ ꯀꯧꯕꯗ ꯃꯍꯥꯛ ꯂꯥꯛꯇꯕꯁꯨ ꯌꯥꯔꯔꯣꯏ ꯐꯔꯦ ꯄꯣꯊꯥꯅꯕ ꯇꯧꯖꯔꯣ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯂꯒ ꯅꯍꯥꯛꯁꯨ ꯅꯌꯨꯝ ꯃꯣꯡꯕ ꯅꯔꯥꯟꯖꯥꯏꯗ ꯍꯟꯖꯔꯣꯀꯣ ꯑꯁꯨꯝꯅ ꯈꯣꯃꯩ ꯑꯃꯗꯤ ꯑꯣꯖꯥ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝꯗꯣ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯂꯕ 13 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯣꯃꯩ ꯅꯍꯥꯛ ꯂꯩꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯦ ꯑꯩꯍꯥꯛꯅ ꯈꯥꯕꯩ ꯈꯔ ꯁꯥꯗꯨꯅ ꯋꯥꯈꯥꯏꯒꯦ ꯈꯪꯒꯅꯤꯗꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯩ ꯇꯨꯝꯗꯨꯅ ꯂꯩꯔꯒꯅꯨ ꯍꯧꯒꯠꯂꯨꯅꯦ ꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯆꯞ ꯆꯨꯡꯅ ꯂꯦꯞꯇꯨꯅ ꯀꯨꯟꯖꯣꯗ ꯌꯦꯡꯂꯒ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯇꯣ ꯑꯗꯨꯅꯤꯗꯅ ꯆꯠꯂꯨ ꯑꯩꯒꯤ ꯏꯇꯥꯎ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯂꯩꯔꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯨ ꯇꯣꯔꯩ ꯏꯂꯩ ꯆꯜꯍꯜꯂꯨ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯍꯥꯛꯄꯨ ꯏꯁꯤꯡꯗ ꯂꯪꯊꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯚꯥꯞ ꯇꯥꯏꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯍꯣꯏ ꯑꯩ ꯈꯪꯖꯔꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯨꯅ ꯃꯥꯡꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 13 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ